ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯩꯁꯦ ꯄꯥꯏꯕꯒ ꯆꯥꯛꯈꯨꯝꯒ ꯆꯪꯗꯕꯒ ꯃꯃꯥꯅ ꯁꯨꯝ ꯌꯦꯔꯨꯝꯁꯦ 3 ꯑꯃ ꯐꯨꯠꯄꯤꯔꯦꯀꯣ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯑꯗꯨꯝ ꯁꯧꯍꯜꯂꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯗꯣꯏꯅꯦ ꯑꯩꯒꯤ ꯀꯞꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗ ꯑꯩꯅ ꯁꯤꯒꯤ ꯆꯤꯌꯥ ꯁꯤड्ꯁꯦ ꯑꯩ ꯗꯤꯇꯣꯛꯁ ꯋꯥꯇꯔꯒꯨꯝꯕꯗꯣ ꯌꯥꯝ ꯊꯛꯆꯟꯗꯦꯕꯀꯣ ꯄꯤꯔꯤꯌꯗ ꯃꯅꯨꯡꯗꯤ ꯑꯗꯣ ꯁꯤꯁꯦ ꯆꯥꯃꯁ 2 ꯈꯤꯇꯅꯦ ꯑꯗꯣ ꯃꯌꯥꯝ ꯊꯣꯛꯑꯦ ꯆꯥꯃꯁ 2ꯗꯣ ꯇꯤꯡꯉꯝꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯁꯪꯒꯣꯝꯁꯤꯒ ꯑꯣꯠꯈꯥꯏꯔꯒ ꯑꯣꯏꯅ ꯊꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯞꯄꯣꯏ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯣ ꯐꯖꯅ ꯍꯥꯟꯅ ꯑꯣꯠꯈꯥꯏꯔ ꯊꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯛꯑꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯆꯤꯌꯥ ꯁꯤड्ꯁ ꯇꯧꯕꯁꯦ ꯑꯗꯣ ꯁꯤꯒꯤ ꯈꯔꯁꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯁꯨ ꯌꯥꯏꯕ ꯌꯥꯝ ꯍꯩꯅꯔꯦ ꯑꯗꯣ ꯅꯪꯃꯜꯂꯁꯨ ꯍꯩꯅꯗꯦꯗꯅꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯑꯃꯨꯛ ꯏꯁꯤꯡ ꯂꯤꯇꯔ ꯑꯃꯗ ꯌꯥꯜꯂ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣ ꯏꯁꯤꯡꯗꯣ ꯃꯌꯥꯝ ꯊꯛꯆꯟꯗ꯭ꯔꯦꯕꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯌꯦꯔꯨꯝ ꯑꯐꯨꯠꯄ 3ꯁꯦ ꯆꯥꯈꯤꯕꯗ ꯑꯩꯁꯦ ꯍꯦꯛꯇ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯒ ꯑꯣꯗꯤ ꯆꯠꯂꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯂꯟꯁꯇꯨꯗ ꯏꯁꯥꯅ ꯁꯦꯝꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯁꯨ ꯃꯃꯥ ꯁꯤ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯣ ꯇꯧꯕꯨꯗꯤ ꯇꯧꯕꯤ ꯑꯗꯣ ꯀꯩꯁꯨ ꯍꯦꯛꯇ ꯃꯣꯏꯗ ꯌꯥꯝ ꯍꯥꯏꯖꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝ ꯈꯔ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯔꯅꯤꯡꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯊꯣꯛꯈ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯍꯣꯔꯦꯟ ꯂꯟꯁꯀꯤ ꯑꯗꯨꯝ ꯏꯔꯣꯜꯂꯝꯒꯦꯔꯥ ꯀꯥꯡꯁꯣꯏ ꯊꯣꯡꯉꯝꯒꯦꯔꯥ ꯑꯗꯨꯝꯕ ꯈꯔ ꯕꯣꯔꯥ ꯍꯧꯒꯦꯔꯥ ꯀꯥꯡꯍꯧ ꯍꯧꯒꯦꯔꯥ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯈꯔꯗꯨꯅ ꯑꯗꯨꯝ ꯄꯨꯛꯇꯣ ꯊꯜꯂꯅꯤꯗꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯝ ꯁꯥꯗ꯭ꯔꯒꯁꯨ ꯆꯥꯛꯗꯨꯝꯗꯨꯗꯪ ꯆꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯁꯦꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯀꯣ ꯍꯩꯅ ꯁꯤꯡꯅ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯗꯤ ꯄꯨꯛ ꯃꯌꯥꯝ ꯊꯜꯂꯅꯤ ꯑꯗꯩ ꯃꯔꯛꯇ ꯂꯥꯝꯃꯛꯑꯁꯨ ꯑꯗꯨꯝ ꯆꯅꯥꯒꯨꯝꯕꯗꯣ ꯑꯗꯨꯝ ꯈꯔ ꯆꯥꯔꯅꯤ ꯑꯗꯩ ꯊꯕꯤꯒꯨꯝꯕ ꯈꯔ ꯆꯥꯔꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯣ ꯏꯁꯥꯅ ꯌꯥꯝ ꯁꯦꯝ ꯁꯥꯕ ꯐꯔꯛ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯕꯗ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯅꯤ ꯑꯗꯣ ꯁꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯅꯦ ꯑꯩ ꯁꯤ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯅꯤ ꯆꯤꯌꯥ ꯁꯤड्ꯁꯇꯣ ꯍꯩꯅꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯁꯪꯒꯣꯝꯁꯤꯗ ꯊꯤꯠꯂꯒ ꯍꯦꯛꯇ ꯒꯨꯔꯨ ꯒꯨꯔꯨ ꯊꯛꯆꯟꯈ꯭ꯔꯣ ꯃꯌꯥꯝ ꯄꯨꯛꯁꯨ ꯄꯤꯛ ꯊꯟꯒꯠꯄꯅꯦ ꯁꯤꯁꯤꯅ ꯍꯦꯛꯇꯀꯣ ꯑꯗꯨꯗꯤ ꯆꯥꯊꯣꯛꯈꯤꯒꯦ ꯉꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯦꯝꯕ ꯄꯣꯠꯇꯣ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯣ ꯇꯦꯖꯄꯇꯥ ꯑꯗꯨꯝ ꯍꯥꯞꯆꯟꯕꯁꯨ ꯑꯗꯨꯝ ꯇꯨꯝꯕ ꯈꯣꯠꯄꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯃꯅꯥ 2 ꯈꯤꯇꯪ ꯍꯥꯞꯄꯅꯦ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯁꯛꯁꯤꯗꯤ ꯌꯥꯝ ꯎꯠꯅꯤꯡꯗ꯭ꯔꯕꯅꯤ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯗꯣ ꯈꯔ ꯆꯣꯛꯊꯩ ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔ ꯑꯗꯨꯝ ꯐꯃꯨꯡꯗ ꯇꯥꯔ ꯂꯩꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯝꯇ ꯇꯧꯗꯕꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤꯔꯦꯝ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟꯁ ꯈꯔꯗꯁꯨ ꯍꯥꯏꯔꯛꯄꯗꯣ ꯅꯊꯧ ꯂꯩꯇꯕ ꯃꯤ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯤꯔꯦꯝ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯤꯅꯗꯤ ꯑꯗꯨ ꯉꯝꯃꯣꯏ ꯑꯗꯨ ꯇꯧꯔꯦ ꯁꯨꯝꯕ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯑꯩ ꯑꯁꯦꯡꯕ ꯃꯤꯔꯦꯝꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯥꯎꯖꯗꯦ ꯑꯗꯣ ꯃꯤꯔꯦꯝ ꯑꯣꯏꯔꯁꯨ ꯂꯥꯏꯅꯥ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤꯗꯤ ꯐꯒꯦ ꯑꯗꯨꯒ ꯑꯁꯨꯝ ꯈꯔ ꯍꯧꯖꯤꯛꯀꯥꯟꯗꯣ ꯑꯗꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕꯁꯨ ꯅꯥꯕ ꯑꯗꯩ ꯋꯦꯠ ꯂꯣꯁꯀꯨꯝꯕ ꯇꯧꯅꯤꯡꯕ ꯈꯔꯁꯨ ꯂꯩꯕꯅꯤꯅ ꯃꯤꯔꯦꯝ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯦꯟꯅ ꯁꯣꯛꯆꯜꯂꯒ ꯂꯥꯏꯅꯥꯁꯦ ꯍꯦꯟꯅ ꯅꯥꯗꯧ ꯁꯔꯨꯛꯑꯅ ꯑꯩ ꯁꯨꯝ ꯕ꯭ꯂꯣꯒꯤꯡꯁꯦ ꯈꯔ ꯇꯧꯖꯕꯅꯤ ꯑꯩ ꯀꯩꯝ ꯁꯥꯎꯖꯗꯦ ꯑꯩꯕꯨ ꯃꯤꯔꯦꯝ ꯍꯥꯏꯕꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯑꯗꯣ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯔꯤꯡꯛꯁꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯗꯤꯅꯔꯒꯨꯝꯕꯁꯨ ꯎꯠꯇ꯭ꯔꯦ ꯑꯗꯒꯤ ꯂꯟꯁꯇꯨꯁꯨ ꯌꯥꯝ ꯐꯖꯅ ꯎꯠꯇ꯭ꯔꯦꯗꯅꯀோ ꯑꯗꯣ ꯑꯗꯨꯝ ꯃꯃꯥꯅ ꯇꯧꯕꯤꯕꯒꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩꯅ ꯁꯤꯒ ꯐꯖꯅ ꯍꯥꯞꯄ ꯈꯣꯠꯂ ꯅꯝꯕꯗꯣ ꯑꯩꯗꯣ ꯍꯧꯖꯤꯛꯇꯣ ꯁꯨꯝ ꯆꯥꯛꯈꯨꯝ ꯆꯪꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯎꯠꯆꯗ꯭ꯔꯦ ꯗꯤꯅꯔ ꯀꯩꯀꯥꯗꯣ ꯑꯗꯣ ꯑꯗꯨꯝ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯌꯥꯔꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯑꯅꯧꯕ ꯑꯍꯥꯎꯕ ꯑꯗꯩ ꯍꯥꯎꯁꯨ ꯍꯥꯎꯕ ꯍꯛꯆꯥꯡꯗꯁꯨ ꯐꯕ ꯅ ꯑꯅꯧꯕ ꯑꯇꯣꯞꯄ ꯑꯗꯨꯝ ꯍꯥꯄꯛꯀꯦ ꯁꯦꯝ ꯁꯥꯔꯒ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯕꯤꯠ ꯂꯩꯅꯕꯀꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯕꯦꯠ ꯇꯥꯏꯝ ꯗ꯭ꯔꯤꯡꯛꯁꯁꯦ ꯁꯤꯁꯦ ꯑꯩ ꯁꯨꯝ ꯁꯦꯝꯃꯒ ꯎꯠꯂꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯡ 9 ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯆꯥꯏꯗꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯝꯕ ꯀꯩꯅꯣꯁꯦ ꯕ꯭ꯂꯣꯒꯀꯨꯝꯕꯁꯦ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯒꯤ ꯗꯥꯏꯔꯦꯛꯅꯦꯕ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯉꯁꯤꯒꯤꯁꯦ ꯑꯗꯨꯝ ꯉꯁꯤ ꯍꯧꯖꯤꯛꯁꯦ ꯂꯣꯏꯁꯜꯂꯒ ꯑꯗꯨꯝ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯄꯨꯡ 8:30ꯗꯩꯅ 9 ꯐꯧ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦꯕ ꯑꯩ ꯕ꯭ꯂꯣꯒꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8:30 ꯍꯦꯜꯂꯦ ꯑꯗꯣ ꯊꯦꯡꯉꯀꯥꯟꯁꯤꯗꯅꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯒꯤꯡꯗꯣ ꯃꯤꯅꯤꯠ 1-2ꯗꯪ ꯍꯥꯞꯄꯗꯨ ꯁꯨꯝ ꯃꯤꯁꯤꯡꯗꯣ ꯕꯤꯠ ꯂꯩꯔꯣꯏ ꯍꯥꯏꯗꯅꯀꯣ ꯁꯨꯝ ꯍꯥꯞꯆꯔꯕꯅꯤ ꯁꯨꯝ ꯁꯦꯝꯖꯔꯕꯅꯤ ꯑꯩꯒꯤ ꯗꯤꯅꯔ ꯉꯟꯅ ꯂꯣꯏꯈ꯭ꯔꯦ 7ꯗ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯑꯩ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯗ 16 ꯑꯋꯥꯔꯁꯇꯣ ꯑꯃꯨꯛ ꯇꯧꯔꯨꯗ꯭ꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯤꯌꯠ ꯃꯅꯨꯡꯗ ꯑꯗꯨꯗꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 8ꯗ ꯂꯣꯏꯔꯕꯅꯤꯅ ꯅꯍꯥꯟꯒꯩꯕꯨꯗꯤ 9ꯗ ꯂꯣꯏꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ 8ꯗ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯄꯨꯡ 11ꯗ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯗ ꯑꯩ ꯀꯩꯅꯣ ꯐꯥꯔꯦ 16 ꯑꯋꯥꯔꯁ ꯐꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ
aduga kaigumba aina ngamza taragadi aise 18 hours sugibasu yai hayeng adum punga loina na adum mayam du charake 18 hours tawbasu su am phai ai ngamadi hayeng haurage ngamdraga na adum mayam dum haijarake hawi haude do ado 18 hours oiragadi dum pung amada chaba oidone bako aduga मैम सी से दुम आइना हाइबदो डायबिटीज ता याम का हेन वांगदबा दुगा कशु खितंग अहन ओइबा सिंगनदी दुम तौबिरुनदा कशु काइदे दुम तम तमना चारी चिंजाक सिना हंथाजरक्सनी अदुगा अमुक डायबिटीज ओयगा यामना मयांग कंग मीना सु कशु तौरुनो दुम आइना चारीबा मैम से सिसिना हक्चांग सोक्सन दौसु लैते हक्चांग चुनजन दौसु लैते हेना फदोइनी हक्चांग आइना चाबा दुमाइन दुम फजना दुम लंच डिनर अदे इवनिंग स्नैक्स का दो दुमाइन दुम चाबियु अदुगा अखोइना वेट लॉस थुना तौनिंगबा अदुगा डायबिटीज का हेना वांगबा खरा नहा लेदना सिसिंगसिना हेना फगे हाई तारगदी अदुमाइन तौरग इंटरमिटेंट फास्टिंग से आइगा सुम चटमिना से अदुगा मैम आइजे होजिक से वेट से सुम वेट तो कह तारे डाइट से सुम मानना चाबनिना जब लाउना कशु हंदबा ngamdriनेबको अदो हाना आइना याम स्ट्रिक्ट डाइट तौरगा सुमाइना इंटरमिटेंट फास्टिंग सिने खले आइना वेट हंथाबदा याम का हेना आइगोंदा मतेंग पांगिसे अदा सिगी था हुमदा आई 10 kg हंथगी बको मतमदुदा अदो होजिक से वेट से दुम कह तारे बैलेंस डाइट से सुम चारबनिना आइना चारी नोम दुम उतलिदो मैमदा अदु सिंदो सुम चारबनिना वेट से सुमाइ सुम लैरेबको अदो 55 तगी 54 बुदी हंथारे अदो आइना 50 दा लहन के खन की बजे मतम दुदा सु डाइट तौरिंगाय मतम दुदा सु वेट 62 लेरमगा 52 दा दुम लोइख्रबनेबको अदुदे मो हुजिक से खितंग हेंगलकपने अदुना हुजिक से 50 दा लहन के हाइबा वाखल से यम कन्ना अमु खनगलए अदुना आइसे ngamagadi hayengdagi hauna intermittent fasting su tawraga aina tawroktoriba diet che kah tare weight loss ki da maru oina diabetes na basing de hanagi dumai dum tawbiu ko aduga aina hojik tawraga doisina pura weight loss ta kok se mu thadage khale aduga weight loss tawning ba myam na su weight o adagi weight loss ki thagal o kholo myam haidana adugi weight loss tawning ba ichin linaw myam do akoi punna aiga weight taminarase ba ko ai tawraage phajana आई सी चारे सी थए हाबदो फजना उलागे अदे आइना दुम हानदी थाव चाबसे कशु वेट कैनो चाव हाइबानी हानगी पोतो कैनो तौदे हाइबानी पुरा जीरो ऑयल गजे तौरागे बको सुचा चादबी वेट से खरा थुना हेना हंथाना बहाय तारे अदुम कैनो स्माइगा हेकपसे आवेबको वेट से थामदा केजी कैनो तारे तरुक तारे हंथाबा यागदरा काइना हंगपा यावे आइगोंदा को सी कमेंट ना सरसु मेसेंजर दा कैदसु मैम लाएबा अदो मोइना आइना अदुमक्ति थाजदे अदुगा मी सिसु अमगा मानदे वेट कुंबा हंथाबसे खरा अमनाम थुना हंथाबसु लई खरा अमना दुम खितंग थेंगना हंथाबसु दुम लईदना को अदे विदाउट एक्सरसाइज ने खोइना हौजिक तौरिसे नत्रा अदुदुना तौमिनरसे आई hayengdagi aina hek hogolakpadagi thakpado ai sta e si tawre मैम आई 18 hours ngamdadana 16 hours tawre natraga ai 18 hours ngamme ado adugumbado doina hawdo leba haira aduni मैम hayengdagi welose am thuna isu kg aigi mari gumba taningai lerise hana tahalaga dum tam tawrage khale sugar de dum normal lani adum tham phadringai da ngasi se 19 suba days ne sida dum ai phanam handaramani ai nongni ni lerga mu ola age aduga sugar gi oina di dum normal lani aduga akhoi sugar lerga am noiba overweight oiba singdo aduna su hayengdagi aina tawrkadaba potse aina weight loss ta tawrkadaba potse diabetes ta sungsok soidaba pot nga tani ko aduga kitang strict oina tawrase akhoi weight loss se tawrase am thuna aisu tawrage mayam do utlage ade ai weight ka dom ka su nong no olage hayeng aduga mayam da si leire adu tari si da si tai khotli habado mayam ga pullase ba ko aduduna weight loss am tawning ba singna aina haiba 16 hours 18 hours adagi 20 hours अदे 22 24 स्माइ मैम लाक्तोइनी सिसिंगसे पुन्ना चटमिनरसे या तारगदी याई हाइना कमेंट तौबिरमको अदुम्बा कमेंट नुंगाइ नुंगाइ पिरकपदो खांगदे बिट याम लई बेंगोंदा अदुगा खांगदबसु दुम हंगओ अदगी का हाइना खांगदसु दुम इंस्टा दा खांगदे मेसेंजर दा खांगदे दुम DM तौरो आई मेसेज लोइ हनबनी को नुपी सिंग इमानबी इचे इनाउपी मैम अदुम थारकपनी अदुम हनबनी हौजिकसु दुम थारो कमाइन तौसिगेदो पुल्लसी अखोई हंथामिनरसी आइसु हंथारगा मैम द उलागे आइबुदी का हेना मैम वेचे हौजिकपुदी को मीनगा दुम याम नोइबसु मानदे नंगना दुदु सुम हाइबदो फत्तबको आई हौजिक आइजु याम नोइरमबदे हंथारैने हाबा अदो आइगी हायेंगदे दुम आइगी कहा तारे मैम अनौबसिंगनसु हाना खांगदब उदबसिंगनसु आइगी हानागी वीडियो आइनो नोइरमबै वेट 62 दा लेरमबा मतमगी अदैदी हौजिकजु ओइरिबा खोलिबसिंगदो आई लोइ हापागेबा मैम दे हेना बिट लैनबा हेना नुंगाइनबा हाइतारे अदुगा डायबिटीज की सुम याम फै खोले हाइबिरे अदुगा वेट लॉस की सु याम हाइबिरे एबा एंगोंदा हंगकपा मैम से को यामेबा वेट लॉस की हापो से मैम हंगेबा अदो आइना डायबिटीज की चारिबा पोतुना दुम वेट लॉस तौरकपनेबा असेंबैदी केमता हेनबा लैते सिदा इंटरमिटेंट फास्टिंग हापचलगा हेना थुना कंगदबा हंथबा हाइबदुनेबा ओइ पोसे
ꯑꯗꯨꯗꯤ ꯍꯌꯦꯡꯗꯩ ꯇꯧꯔꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯉꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯏꯟꯁꯇꯥꯗ DM ꯇꯧꯔꯛꯑꯣ ꯃꯦꯁꯦꯟꯖꯔꯗ ꯍꯥꯏꯔꯛꯑꯣ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯗꯩ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯑꯅꯧꯕꯁꯤꯡꯗꯁꯨ ꯍꯥꯏꯖꯒꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯔꯨꯇꯤꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯅꯦ ꯃꯤꯊꯤ ꯋꯥꯇꯔ ꯍꯧꯒꯠꯂ ꯃꯤꯊꯤ ꯋꯥꯇꯔ ꯊꯛꯑꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯗꯤꯇꯣꯛꯁ ꯊꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯒꯤꯗꯤ ꯃꯥꯟꯅꯗꯕ ꯍꯥꯏꯕꯣ ꯀꯩꯅꯣ ꯑꯦꯟꯖꯥꯡ ꯉꯁꯤꯅ ꯀꯥꯡꯁꯣꯏ ꯊꯣꯡꯉ ꯅꯣꯡꯉꯥꯜꯂ ꯏꯔꯣꯟꯕ ꯆꯥꯏ ꯍꯋꯥꯏ ꯆꯥꯏ ꯑꯗꯨꯝꯕ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯟꯖꯟ ꯍꯥꯞꯄꯗꯨꯁꯨ ꯃꯌꯥꯝꯗ ꯕꯣꯔꯤꯡ ꯆꯨꯔꯛꯀꯅꯤꯗꯅ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯅꯧꯕꯁꯤꯡꯅꯁꯨꯅꯦ ꯌꯦꯡꯕꯤꯔꯣꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯒꯤꯀꯣ ꯅꯨꯡꯇꯤꯒꯤ ꯉꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯇꯣꯛꯁ ꯋꯥꯇꯔꯒꯤ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯑꯗꯩ ꯆꯥꯔꯤꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯑꯗꯩ ꯀꯥꯟꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯕꯦꯗ ꯇꯥꯏꯝ ꯗ꯭ꯔꯤꯡꯛꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯔꯅꯤꯡ ꯗ꯭ꯔꯤꯡꯛꯁ ꯑꯣꯏꯔꯣ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩ ꯑꯅꯧꯕ ꯁꯦꯝꯃꯒ ꯃꯌꯥꯝ ꯍꯥꯞꯆꯕꯅꯤ ꯑꯅꯧꯕꯁꯤꯡꯁꯤꯅꯁꯨ ꯕ꯭ꯂꯣꯛꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯑꯗꯩ ꯃꯔꯛ ꯈꯔ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯌꯦꯡꯗꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯂꯣꯏ ꯁꯨꯅꯕ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯡꯗꯣ ꯌꯦꯡꯕꯤꯌꯣꯕꯀꯣ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯁꯦꯕꯀꯣ ꯑꯗꯨꯏꯗꯤ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯔꯅꯤ ꯗꯥꯏꯕꯦꯇꯤꯁꯁꯨ ꯐꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯁꯤꯗ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯑꯗꯣ ꯁꯤ ꯑꯃ ꯊꯛꯆꯜꯂꯒ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤꯗꯤ ꯐꯖꯅ ꯍꯥꯞꯊꯔꯛꯑꯒꯦ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯔꯁꯤ ꯑꯩ ꯋꯦꯠ ꯂꯣꯁ ꯇꯧꯗꯗꯤ ꯇꯧꯔꯒꯦ ꯐꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ